Sumai Tormadi Kamaitoni, Admai Tormadi Kamaitoni Kaidana, hypothetical topics Nainavasisu, Tabdu Nungaivdanatana, Losing Suyam Oi. Marams Nangasidi, Yam Nungaigadava, hypothetical topic Amamuk, Purak Luxury. Kadigumbai Quiki Pritivista, Nupi billion Mari Ronga, Subne Nupam Kakanga Horadi, Lay Horadi, Kadi Urpi, Kamaitoni Hivadu, Kanginasi. Nongma ayuk amanang niya horpada, Prithibisigi mi masing tangkay marom, manglam le. Kaino tenos na kutka pikap krazala. Aduga yam bera karidi, manglam ni basi, sup nagi nupa kaktane, nupi matayawde. Marams na prithibis da husik lay hori bani pasi, sup na inathanda kak ngay re. Beer thaga football yang minanaba, nangi namana basing, nangi bro mayam dudi, lui mangam me. Lava nathanda, Nupi billion Mari, Nang Kamai Tautori. Nangi Pon King up, Sulep Deptre. Hosik Nang Hingdui Queen Sea, Swargagum Nai Duijala, Natraga Kashum Sang the Lavaga, Amhoi Duijala. Jindong Kedong Bamadi, a Chosang Amomsingna, Maigay Mari de Gilau Kong Bahurle, Maquina Kari Heidi. Hello, Hosi Equigi Malims the La Bamakang Hore. ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯃꯨꯠꯇꯅꯕ ꯃꯥꯡꯈ꯭ꯔꯕ ꯄꯤꯕꯥꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯖꯤꯟꯅꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯉꯥꯏꯍꯧꯔꯕ ꯏꯕꯣꯆꯧꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝ ꯄꯤꯕꯥ ꯇꯥꯟꯒꯗꯕꯅꯤ ꯃꯊꯪ ꯆꯥꯄꯣꯛꯀꯗꯕꯅꯤ ꯏꯕꯣꯆꯧꯕꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯁꯨꯝꯅ ꯂꯥꯎꯊꯔꯛꯈꯤ ꯃꯔꯛ ꯊꯠꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯃꯛꯇ ꯊꯦꯡꯅꯔꯤꯕ ꯑꯅꯥꯕꯁꯤꯡ ꯀꯣꯛꯍꯟꯅꯕ ꯁꯨꯞꯅꯩ ꯂꯨꯄꯥ 300 ꯈꯛꯇꯗ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯑꯀꯥꯏꯕ ꯁꯣꯏꯕ ꯂꯩꯔꯤ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯑꯅꯥꯕ ꯂꯥꯛꯄ ꯌꯥꯕꯒꯦ ꯍꯥꯏꯅ ꯈꯪꯗꯣꯛꯅꯅꯕ ꯍꯣꯜ ꯕꯣꯗꯤ ꯆꯦꯛꯑꯞ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯤꯕ ꯑꯅꯥꯌꯦꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯀꯣꯛꯍꯟꯅꯕ ꯉꯥꯛꯊꯣꯛꯍꯧꯅꯕ ꯑꯈꯟꯅꯕ ꯗꯥꯏꯇꯔꯤ ꯁꯄ꯭ꯂꯤꯃꯦꯟꯠꯁꯤꯡꯁꯨ ꯄꯨꯖꯔꯛꯀꯅꯤ ꯁꯄ꯭ꯂꯤꯃꯦꯟꯠꯁꯤꯡ ꯑꯁꯤ 100% ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯁꯥꯏꯗ ꯏꯐꯦꯛ ꯂꯩꯇꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯒꯤ ꯁꯦꯝꯕꯅꯤ ꯁꯄ꯭ꯂꯤꯃꯦꯟꯠꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯒꯗꯤ ꯇꯤꯡꯈꯤꯕ ꯁꯦꯜ 100% ꯍꯟꯗꯣꯛꯆꯒꯅꯤ ꯁꯄ꯭ꯂꯤꯃꯦꯟꯠ ꯂꯩꯔꯣꯏ ꯍꯛꯆꯥꯡ ꯈꯇꯪ ꯆꯦꯛ ꯇꯧꯊꯣꯛꯆꯒꯦ ꯍꯥꯏꯔꯒꯁꯨ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔꯁꯤꯗ ꯊꯤꯟꯊꯗꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯃꯤ 1.5 ꯑꯗꯨꯝ ꯁꯤꯔꯤꯕꯅꯤ ꯑꯗꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯁ꯭ꯄꯔꯝ ꯅꯪꯒꯤ ꯐꯝꯕꯤꯗꯨ ꯅꯨꯄꯤꯁꯤꯡꯗ ꯌꯦꯟꯊꯣꯛꯍꯧꯗ꯭ꯔꯒꯗꯤ ꯆꯍꯤ 119ꯀꯤ ꯃꯇꯨꯡꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯤꯑꯣꯏꯕ ꯃꯨꯠꯈ꯭ꯔꯒꯅꯤ ꯁꯟ ꯏꯔꯣꯏ ꯂꯥꯕꯁꯤꯡꯗꯤ ꯀꯔꯤꯒꯨꯝꯕꯗ ꯃꯆꯥ 100,000 ꯄꯤꯕ ꯉꯝꯕ ꯌꯥꯎꯔꯛꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯏꯕꯣꯆꯧꯕꯅꯤ ꯁꯟ ꯏꯔꯣꯏꯃꯛꯇꯤ ꯅꯠꯇꯦ ꯃꯔꯝꯁꯤꯅ ꯅꯪ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤꯗꯃꯛ ꯑꯃꯣꯝ ꯃꯌꯥꯝꯒꯤ ꯗꯥꯕꯤ ꯄꯤꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯃꯊꯥ ꯐꯖꯅ ꯁꯥꯔꯦ ꯅꯪꯅ ꯅꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯗꯨ ꯎꯕꯗ ꯅꯤꯀꯤ ꯀꯥꯏꯂꯤ ꯊꯦꯛꯇꯣꯛꯑꯒ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯔꯛꯏ ꯇꯥꯏꯕꯣꯆꯧ ꯅꯪ ꯏꯆꯧ ꯒꯦꯡꯒꯤꯁ ꯈꯥꯟꯒꯤ ꯋꯥꯔꯤ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯍꯤꯁꯇ꯭ꯔꯤ ꯄꯥꯎ ꯍꯥꯏꯕꯗꯤ ꯌꯥꯗꯦꯅꯦ ꯇꯨ ꯌꯦꯡꯉꯣ ꯋꯥꯍꯩꯒꯦ ngasi hingliba mi chani gi manungda mi amamamdi ichou Genghis Khan gi chada nauda magi mari mata oiribane nupi khuyam thina lolambana masa su khuyam thiribane Mongol Empire gi lusing bormani pasigi direct macha lising amarom lai karigumba domna ngasi gi video se 2022 da yengboragadi tan chare de dom fau Genghis Khan gi susu na mafau yaribane hojikti gras da nupa na thanda ngai horobnina nang ani suba Genghis Khan gi saktam langdaba yararoi talasu tanna hojik prithibhi sigi khwaidai tangba lansi ibochaw nang no oirabani Ronaldo Messi hidi fan yamasu nang na bhari de helabani adusu nupi ngakta fare adudi ekhoi hojik nangi natik nagul singdomu nainaba horasi nongmada nangna puthokpa ngamlibasi phambi maru million 30 mukni aduga nangna nasa tik lauribani pa moiragadi nongmada yamdrabda nupi nipal lomdi nangna masa wai sanghandaba ngamgani masina takpadi chahi amagi matungdadi nangi nacha lising aniga chamapan kul leirani haibani hojik nang antarjati gi thakta khwai mamal tangba lan adu oirabani amom singna nangbu yam section na thamakani nungaina thambiragasu nangi ka adudi sojaw lolakani maigai mari da santri tarakani testosterone chang wangkhanaba tongnindragasu hakchang sajal tohlakani vitamin C D zinc na chingba antioxidant sing pijarakani phambi masa hena fagadhanaba masi tawda yadabani moina tawrisi chummini
ꯃꯔꯝꯗꯤ 1973ꯗꯒꯤ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯌꯨꯔꯣꯞꯇ ꯅꯨꯄꯥꯁꯤꯡꯒꯤ ꯁ꯭ꯄꯔꯝ ꯀꯥꯎꯟꯠ ꯍꯟꯊꯔꯛꯂꯦ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯀꯔꯤ ꯃꯔꯝꯗꯒꯤ ꯍꯟꯊꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇꯅ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯁꯥꯏꯟꯇꯤꯁꯁꯤꯡꯅꯗꯤ ꯃꯁꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯂꯛꯇꯕ, ꯄꯣꯂꯨꯁꯟ, ꯁ꯭ꯇ꯭ꯔꯦꯁ, ꯌꯨ ꯊꯛꯄ, ꯆꯨꯔꯨꯞ ꯊꯛꯄ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯗꯒꯤ ꯑꯣꯏꯒꯅꯤ ꯊꯥꯖꯅꯔꯤ꯫ ꯇꯣꯄꯤꯛꯇ ꯑꯃꯨꯛ ꯍꯜꯂꯛꯑꯁꯤ꯫ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯑꯗꯣꯝꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯁꯤꯡꯁꯤ ꯃꯍꯧꯁꯥ ꯑꯣꯏꯍꯜꯂꯛꯀꯦ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯉꯥꯏ ꯐꯗꯅ ꯑꯉꯥꯡ ꯂꯥꯈ ꯑꯃꯔꯣꯝꯗꯤ ꯄꯤꯔꯝꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯗꯣꯝ ꯆꯍꯤ 34 ꯅꯨꯡꯇꯤꯒꯤ ꯅꯨꯄꯤ 9-9ꯗꯤ ꯃꯤꯔꯣꯜꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯐꯤꯕꯝꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯄꯥꯝꯕꯤ ꯍꯦꯟꯅ ꯂꯩꯍꯥꯎ ꯆꯦꯜꯍꯟꯅꯕ ꯅꯪꯕꯨ ꯎꯅꯕ ꯑꯐꯕ ꯆꯤꯟꯖꯥꯛ, ꯖꯄꯥꯟ, ꯊꯥꯏꯂꯦꯟ, ꯌꯥꯝ ꯄꯤꯖꯔꯛꯀꯅꯤ꯫ ꯄꯣꯔꯇꯨꯒꯜ, ꯃꯣꯔꯣꯀꯣ, ꯐ꯭ꯔꯥꯟꯁ, ꯁ꯭ꯋꯤꯠꯖꯔꯂꯦꯟ, ꯕ꯭ꯔꯥꯖꯤꯜ, ꯖꯔꯃꯅꯤ, ꯁ꯭ꯄꯦꯟ, ꯀꯔꯤ ꯋꯥꯠꯂꯤ? ꯈꯨꯗꯤꯡꯃꯛꯇꯒꯤ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯁꯤꯡ ꯎꯅꯕ ꯂꯥꯛꯀꯅꯤ꯫ ꯀ꯭ꯌꯨ ꯂꯦꯡꯕ ꯌꯥꯎꯔꯔꯅꯤ꯫ ꯃꯣꯏ ꯃꯌꯥꯝ ꯀꯣꯏꯁꯟ ꯁꯨꯝ ꯁꯦꯟꯅꯔꯒ ꯂꯩꯕꯁꯤꯗ ꯅꯪꯒꯤ ꯅꯤꯡꯇꯝꯕꯗꯨ ꯃꯇꯝ ꯆꯨꯞꯄꯩ ꯃꯥꯡꯉꯗꯣꯏꯔꯥꯗꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯗ ꯍꯪꯉꯤ꯫ ꯃꯗꯨꯗ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯛꯏ, ꯆꯍꯤ 14ꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪꯅ ꯄꯣꯛꯈꯤꯕ ꯑꯉꯥꯡ ꯅꯨꯄꯥꯁꯤꯡꯗꯨ ꯆꯥꯄꯣꯛꯄꯒꯤ ꯔꯦꯗꯤ ꯑꯣꯏꯔꯛꯑꯅꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯅꯪ ꯄꯣꯊꯥꯔꯒ ꯅꯪꯒꯤ ꯊꯕꯛꯁꯤ ꯑꯉꯥꯡ ꯅꯨꯄꯥꯁꯤꯡꯗꯨꯗ ꯁꯤꯟꯅꯊꯣꯛꯄ ꯌꯥꯔꯅꯤ꯫ ꯁꯨꯃꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯑꯗꯩ ꯅꯪꯅ ꯋꯥꯍꯪ ꯑꯃꯒ ꯍꯪꯖꯤꯜꯂꯤ, ꯆꯍꯤ 14ꯒꯤ ꯃꯇꯨꯡꯗ ꯂꯩꯔꯛꯇꯧꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥ ꯄꯨꯟꯗ꯭ꯔꯒꯁꯨ ꯃꯄꯥ ꯄꯨꯟꯕ ꯑꯩꯒꯤ ꯆꯥ ꯉꯥꯛꯇꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯏ ꯃꯁꯦꯜ ꯂꯧꯅꯕꯒꯤ ꯐꯠꯇ ꯅꯨꯡꯗ ꯁꯣꯏꯅꯥꯏ ꯈꯣꯠꯅꯥꯏꯕꯒꯥꯇꯤ ꯂꯩꯔꯣꯏꯗꯣꯏꯖꯥꯠꯂꯥ? ꯑꯁꯨꯃꯥꯏ ꯍꯪꯖꯤꯜꯂꯤ꯫ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯛꯏ, DNA ꯒꯤ ꯆꯥꯡ ꯌꯥꯝ ꯍꯟꯊꯈꯤꯕꯗꯨꯅ ꯍꯧꯔꯛꯄ ꯆꯍꯤ ꯈꯔꯗꯗꯤ ꯑꯉꯥꯡ ꯁꯣꯏꯅꯥꯏꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯐꯒꯠꯂꯛꯀꯅꯤ꯫ ꯅꯨꯄꯥ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯀꯤ ꯂꯨꯆꯤꯡꯕ ꯑꯆꯧꯁꯥꯡ, ꯄ꯭ꯔꯁꯤꯗꯦꯟꯠ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯁꯤ ꯅꯨꯄꯤꯅ ꯉꯥꯛꯇ ꯑꯣꯏꯔꯦ꯫ ꯁ꯭ꯇꯗꯤ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯠꯅꯕ ꯁꯥꯎꯅꯕ ꯃꯇꯝꯗ ꯔꯤꯌꯦꯛ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯥꯟꯅꯗꯦ ꯍꯥꯏꯔꯤ꯫ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯠ ꯌꯥꯎꯅꯗꯕꯤ ꯋꯥꯒꯤ ꯋꯥ ꯂꯣꯏꯁꯤꯟꯕꯁꯤ ꯃꯁꯤ ꯅꯨꯄꯤꯁꯤꯡꯗꯤ ꯉꯝꯒꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯈꯥꯡ ꯀꯟꯕ, ꯆꯤꯟ ꯀꯥꯡꯖꯩ ꯍꯩꯕ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯅꯨꯄꯤ ꯉꯥꯛꯇꯅ ꯂꯩꯉꯥꯛꯂꯣꯟ ꯄꯥꯏꯕ ꯃꯇꯝꯁꯤꯗꯗꯤ ꯑꯍꯨꯝꯁꯨꯕ ꯂꯥꯟꯖꯥꯎ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏꯗꯤ ꯊꯣꯏꯅ ꯂꯩꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯨꯄꯥꯁꯤꯡꯇꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯆꯂꯥꯏꯔꯝꯕ ꯏꯟꯗꯁꯇ꯭ꯔꯤꯁ, ꯈꯨꯗꯝ ꯑꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯃꯗꯤ ꯑꯣꯏꯜ ꯑꯦꯅꯔꯖꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯗꯤ ꯃꯨꯠꯈꯤꯕꯅ ꯃꯥꯂꯦꯝꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯌꯥꯝ ꯆꯥꯎꯅ ꯑꯀꯥꯏꯕ ꯑꯃꯗꯤ ꯂꯥꯛꯀꯅꯤ꯫ ꯏꯟꯖꯤꯅꯤꯌꯔꯤꯡ ꯑꯃꯁꯨꯡ ꯈꯣꯅꯤ ꯇꯧꯕꯒꯤ ꯊꯕꯛꯁꯨ ꯃꯐꯝ ꯈꯪꯅ ꯃꯌꯦꯡ ꯇꯥꯔꯒꯅꯤ꯫ ꯍꯣꯏ, ꯁꯨꯃꯥꯏꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯨꯄꯥ ꯅꯊꯟꯇ ꯉꯥꯏꯔꯝꯕꯒꯤ ꯐꯤꯕꯝꯁꯤ ꯇꯥꯏꯕꯪꯗ ꯊꯣꯔꯛꯀꯗꯕꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯆꯍꯤ 6,000 ꯃꯃꯥꯡꯗ ꯀ꯭ꯂꯥꯏꯃꯦꯠ ꯅꯠꯇ꯭ꯔꯒ ꯑꯦꯀꯣꯂꯣꯖꯤꯀꯦꯜ ꯐꯦꯛꯇꯔꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯅꯨꯄꯥ ꯃꯁꯤꯡꯁꯤ ꯈꯝꯊꯦꯡꯅ ꯍꯟꯊꯔꯨꯕ ꯐꯤꯕꯝ ꯑꯃꯗꯗꯤ ꯂꯩꯔꯨꯔꯕꯅꯤ꯫ ꯅꯨꯄꯤ 13ꯇ ꯅꯨꯄꯥ ꯑꯃꯃꯝꯈꯛ ꯊꯨꯡꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯨꯔꯦ ꯍꯥꯏꯕꯒꯤ ꯑꯦꯚꯤꯗꯦꯟꯁ ꯂꯩ꯫ ꯂꯥꯟꯖꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥ ꯅꯨꯄꯤ ꯃꯁꯤꯡꯒꯤ ꯈꯜ ꯁꯥꯊꯤꯅ ꯀꯥꯏꯍꯟꯈꯤꯕ ꯃꯇꯥꯡꯁꯨ ꯂꯩꯔꯤꯕꯅꯤ꯫